Security na sayom sana yomliwa thangal kaitel the bomb pokailmli. Impal West District ki City Police Station ki yana ka oibada natana Impal City ki khwaidi ki mi sinba khorambal kaitel na konsinba mafam oibadagi security personnel sina sayom sana yom sinduna ngak selakliba thangal kaitel ki gali amagi manungda leiba hotel amada mapangal kalaba bomb ama pokayanduna ama ata thokolam dairi thaudo singarang ayu anganba Pung Mari Makhairam Tarak pada thokibani hotel asi Bihar digi Ramakan kauba na local amana phamani adubo ngarang thaudok thokiba matamdari mahak mayumda satkibadagi mahaki hotel la laikidi hari mapangal kalaba bom asi pokhaibagi nikpa masum bom asi singna panbadagi thaudok thokhamgi akoibada leiba building singi mathol ahum phawda panba thongnau gi glass sing phawba kai bom pokhairiba mafam asiga mayuknana tailors leiribani Adumenama mapangal kalaba bom mi kung na tariba thangal kaithilgi mafam asida karigidama kanana pokhai halamano haiba sapsana khangmagam khidri thaudo asigi matangda thangal kaithilgi aikhoigi apunba saktamgi general secretary hais badan kumar hai ngarang ikhang khangawdana ahoba makhol ama taki kadom dano haiduna alugadi romdi yengluba matung thangnaba mayang singna hangbada maning romdo oina tai herak parigi sangsindu yenglubani bom pokhai pham yawbada ayuki pung manga khreli mafam adura miyam yom sinduna punduna lairami amasu police na su enquiry tokrari bom pokhai kiba mafam asidi tailor ga hek thangnana ekhogi lup asigi vice president oiribagi thonga mayukna leibani hotel asi nan manipuri kharana pakhan khalaga makhoi ahum mari na phamani thaudo asigi matangna police na phongdorakpada aikhoina ujari basiga khara tayonari ahan badadi septic tank pokhaibani hairakhibani adubo septic tank pokhaiba oiragadi madugi manungda yawba phatta haudi sing pumsai sairamgadabani adubo aikhoi magna expert natabani na sapsana haiba ngamdri khwaidigi luribadi lup asigi president oibiriba CA Citragi mathol ahumda leiba thongnau gi mingsel phawba kairamani mapana thamba pukham phawba paithoki maramasina saphu kanbo oina pukhaikibani amaramna tailor gi proprietor amadi lup asigi vice president khangembam mangi tombi na hai angang singnadi bom pakhaire haina pautamlei aina lakpa matamda bom nati septic tank ni hairaki dubo thong hangdoktuna yenglubadadi dukan gi glass sing loina kanamle ogi thong su pumtoi toramle septic tank pokhaiba oiragadi thokliba akai toi sing asigi matangna miyeng sanghaningai rakhi Kuki ga Meitei gi irang thoklingai serakta Naga da amuk attack torakpasi Kuki gi homeland semnaba lalongni IM Manipur kumza English singani ga kun ga humdigi me ahumdigi horaga Meitei amasu Kuki furup ani gi marakta thokliba irang Naga taba mafam singa nampuda sajilakliba German Road Tiger Road Urkhul district ki litanda Naga gi yum kya mai tharakpa amasu Nagaland Naga singda maram leitin attack sa tharakpa punama si Kuki singoiba state ama natragana Kuki homeland phangnaba sangsilakpa lalongni haina NSN IM na maral sirakli Urkhul Times ta phongba pawama gi matungina NSN IM na External Publicity Wing EPW gi statement amada wafam asi phongdorakibani hari statement aduna Manipur amasum Nagaland da hausi oiriba phibam asi India na thoganba state sponsor terrorist ki thawoni masimag India lenga ki geopolitical gi asoba lalongni haina phongdokli paudur makhatana hai India lenga na Kuki sing sizinaraga makhoigi master plan pe yapani irang asi India lenga na tungda leiraga sugi mingda matik sana training tawraga amasu khusu khulai pairaba Kuki militant singbu thadolaga thoganmani irang sing asida Kuki singbu victim oina uhalaga makhoina attack tawriba singbuna irang pamba tahalliba thaba asi mafam khudimak sathaduna sapmanaba pattern ama leiri Manipur Meitei amasung Kuki gi marakta thokliba irang nampuda sajiliba German amasum Tiger Road Urkhul district Naga gi yumai tharakpa amasum Nagaland Naga singda maram leitana attack sa tharakpa punama ningthina plan tawduna Kuki singweba aronba agenda amada sa tharakpa lalongni asumna irang thuanduna Kuki singbu victim oina miyamda uhalaba tungda Kuki singweba state natragana Kuki homeland semnaba India lenga ka manaraga sangsilakpa geopolitics ni masimak malem gweba arena India na Indo-Pacific Rimland India ki mapangal lain ba sangsilakpa lalong ni lalong si India lenga ki asoba geopolitical gweba strategy ama semna honarakpani haiba haujikti mek singli
Kuki homeland natragana Kuki state ama lehen bahawisi Indo-Pacific geopolitical strategy da rim sub Himalayas region amasum akoiba mafamsing maru oina Indian Ocean amasum Myanmar military base oina ba Ek East amasum Kaladan project ka punna sangsilakpa khongthangni Project asina West Bengal, Myanmar gi Sin State, Manipur amasung Mizoram bu konsilaga Indian Ocean yaukibi yaba military base ama semnabigi panamda sangsilakpani. India lenga ki policy matungina Kuki theorising bu India manungda matik sana train tawraba matung Myanmar thajinduna People Defense Force PDF oina onthoklaga pro democracy oina irang holi. Masina Kuki homeland natragana Kuki state asibu Myanmar gi Sin Hill phawba South Thoknaba Panam Tamlibani Hana Moral Sirakti, Paudun Makatana Hai, Kuki Haibesi, Asiani, refugee ni, Makoi Bushish Naraga, India gi Mapangal Oibani, Lorapada, Kuki Sing, Kathoklaga Makoi Kana Balahuna Bani Hana Paudun Makatari, Nongsagi attacked the PM City, Gujarat ki Amreli district Nongsagi attacked the Saini Fuga Manga Surabinu PM Sikri Hana Forest Officer Lamana Fondokri, Optional Dugi Matungin Lake Kidrabinu Piedugi Maming. Manjula Ben Solanki Kawi Gir Forest Range ki Dalkhania Range ki manung sena laiba Gobinpur Khundagini Range Forest Officer Burning na haiki Khund aduda sienba Torela mar phishu dun lairing nongsa dun attack torkiban hanes pali Litan the Irang thokta numit humni suri police section Thorangi Saruga Moina Kuki Mairo Yankai Mato security na rescue tokiri National Highway 102 Impal Urkhul Lambida Urkhul District ki manung sanba Litan Khulda Haukiban mir humni eshi Irang thokpagi thaudok laikhida baga loinana Mauksagi phibam na tapna hanjilak lehari Police dagi phangwa paw gi matung ina haukiban mir humni eshi da Litan da Irang thokpa leiti hingsa gi thabak sa thaba masum mai thabana singbagi thaudok thokpa leiti edubo marakta Mongkot Chipu Singtaktigi Nomai Kap Thorakpigi Moholi Taki Law and Order Ngaknaba Litana Masum Masigi Akoiba Mapam Singi Maru Eba Mapam Singda Security Forcing Makatana Tamdi Litangi Piba Masi Yam Nakupna Monitor Tauri Hari Maraksida Tasagi Nipan Nakalanigi Marak Tolaki Irangasina Maram Orga Mayum Tadok to Sena Kibasing the House of Pabo Mayum the Hanjan Mangam the lady Tasigi Tereta Kukina Krana Sikibung Kuligi AS Sterling Kawa Nupa Matha Sigi Tereki Numidana Furak Litan Sari Kong the Iran Tolakibani, Taudo the AS Sterlingi, Khudong Sharukai Bediki, Paul Pukatun Lanki, Kangup Aniki Murder Tolakibi Iran Aduna Maram Oerga, February Nipangi Numidang Pawdi, Tangkulgi Yum Kun Hena Mai Sakiruna, Makatana Nomai Kapa, Mai Taba Masumi Kya, Paktaknana, Bayum Tadok Sena Kieri, Security Forcing Laina Litan Police Station Manata Nomai Kapa, Kemasum, Mongkot, Sipu Singtak the Ginomai Kablaki, House of Power, Tankulamasum Kuki Yum Yankayena, Mai Sakre Duga, Gari Humsu Mai Sakre, Tankul Kulsangin piecing the Indian Security Force in a Nakal Nama, the Misang Sangi had to pay and the Wapam Fondo Kosulay Krabani.